ngasi khoi khairak pairel umanglai ngakse lupi khoi advisor ani khoi chairman ojani ronjon ojawanam biramani phammi wakching gi ani suba nomaijing hayeng January gi tarik 32 khairak pa irel umanglai ngakse lup narando shiv mandir gi lai khurma numit ni hayeng se miyam punamak harau tayamna uning changna khairak pairel umanglai mayam khurminasi mayam akoi pultol hewa ghatagi pung tariat makai asumna hogani akoi hi thaba security matik chana legani medical team chatkani amasung NDRF SDRF team su chatkani mayam karimata thawai wadana security mapung phana leibunina mayam koigi mayam na khwaje thawai changna khurumnariba mite koigi malemgi mite koigi khara koirelda mayam lapiu mayam punamak adubu mayam dahajeningbadi nataba chinjakti chabi rakanu amasung irel laisang yauraga laisangi mafamdagi hi singse mapang nipan turel wang lan khotana tawbududi mayam tawbiganu aduga mayam pang ta khurumjari mayam apung phan biu ekhoigi hayengi lai khurumase security medical team holoina abo sem sang lejare ado ekhoigi SDPO masamaksu Lakhipur gi SDPO masamaksu pung 13 da masu khairak pairel khongsan gane na haibi rei ado mayam da khurumjari mayam hayengi lai khurumase mapung phan biu waina akoi community gi mai gi akhona han na khurumjari